mayam gi nungai na bagi da mak leijari ba makhal mathel Manipur chinen na mayam bu ikuk no na khurumjari mayam gi damak ta aseng ba thoki ba real Manipuri horror story ama pudun laksari story asi bu thabirak ba yohen ba wari asi kari kamdo bunu haibadu mayam punna taminarasi ai gi ming yohen ba kawi ai hauji class 10 gi metric exam thana bagi damak ta boarding da lei boarding da leirakpa tha ahumuk surakpa kanda nongma ningthauka numit amada aikhoigi pupuga aiga aikoi ani aigi mit layeng na baidamakta pauna parjada leipa mitki clinic amada aigi mit jengba chakli mit jenguraba matung yumda aduma khalakhi numittu ai boarding da sangdre aduna nongalaga sangba takhi aduna numit adumati ai chak sing saraba matung lairik pai pung tara makhai tarakpa aduwaida aina lairik paringai matamda aigi thongnauda kanano amana ingonda yingbudona tawkhi aduda aina kanano haiduna yinguba matamdadi kanasu leramkhidi adudagi ai asum singnarakpadagi ai phamung hiptuna wakhal asum tawduna lei aina wakhal asum tawduna leiringaida aigi phonda call ama lakhi call ado kanano haina yingubada aigi marup sujakanta oiramkhi ai call ado paikhatle maruda mana asum na hari exam gi kayam parake haiduna hangdi matamatuda aina haiki khara adum pare haina aduga aikoi ani asum exam gi matangda ngaihak wari sanarami wari sanabadu loraba matung ai ngaihak Facebook paiduna leirami asumna Facebook paina ai numito adumak tum thakri no ngale ai boarding sangbagi matam jorokle aina boarding da sangdam daida isada inam namba dona tawi adubu ai kaimta haidi ngaihak leraga ai adumak kakana boarding da thinbi rakhi boarding jawraba kanda aina kakada lehorage hairaga ai adumak lehore boarding jawpata ai umang yamna sauki isada su swai lawi adubu ai kaimata khajiludi maramdi imanabaga charang tawduna leire ngaihak leiraba matung pung mari makhai tarakpa adwaida aikhoi ki boarding du senaba warden aduna tuition ki matam jawre haiduna kautharakhi aikoina leiriba boarding asi mathak makha sai aduga aikoina leirisina mathaktani makhadana nupi leibani asomna warden na kaurakpadagi aikoi masen lairik paiduna kumthanarakhi aikoi tuition tawduna leiringai matamdasu isada swai lauba adumak phawi adubu ai kaimta khanjindana ojana taiba para aduda munna taduna lei tuition ki matam loiduna aikoi ngahak rest tawi aduga amuk lairik pai aina lairik pairingai matamda aigi sakchap manaba ama tholaktuna aibu dulandagi chongthok tatana haiki matamaduda aina yadabadagi aiga sakchap manaba ado saurakhi aduga magi masak ado yamna hangoiba hek yengbada akiba phawba nupira nupara khangdaba amagi saktamda lorakhi matamaduda aina yamna kiduna aigi phaminaba imanabada kanna konduna kapkhi ai hanadagi su hauna pi yamna nogali imanaba aduna ngaktuna ingonda yengaga kaidorage bai haina hanglakhi matamaduda aina asumna hai aiga saksak manaba amana aibu tulandagi jongthok tatana hari haina imanabada tami aigi wadu tarba matung mana karnajit pu kawi karnajit haribasi aigi imanabani aduga aina kolibasina zone kawi aduga zona karnajitta mamabuk amukta karuso haibadagi karnajit na kauba chakhi ngaihak leraga imabuk su lakle aduga imabuk na kaidorage haiduna ipa pakana hangi matamaduda zona wa loina haiki aduga aigi kala imanabana pusilei adu phawbada ai yamna kapki makoina thembadasu ai kapadi toklamdi ngaihaki manungdari imabukna khujulekam tharakhi khujulekam manamdu ai kaya hainaramkhidi adubu ai kaimtadi haidi asumna khujulekam tharakpadagi ai kapatokhi adubu ngaihak leiraba tungdadi aingonda dulandagi songtho hairakpa but haigadra lai haigadra mahak ado amu aigi wakhalda lakhi aduga asumna hai ai hore so amuk lakani haina wa se hairamlaga put ado amuk mangkhri aina kappa hemanbadagi mabuk hoisu pakhat laba male maramaduna
yumda pau piduna yumgi mi kauri ngehak lerabagi tungdadi yumgi mi singsu laktuna aibu yumda puki yum yorobagi tungda aigi ipuna lekaigi amaiba ama kauduna aibu lai khorami lai khorambadusu amaibana asuna aingonda hanglaki namita kari kari ui haina aduda aina asumna hai miyui ama mamai mamit plastic na khumjili aduga mabukta thang na thilli thang ado kanamtana su paidi mathanta pairaga thinbani aduga ngaihak lairaga mirang ui aduga amu hanubi ama amu urei hanubi ado mi mui masakti khangba ngamdi aduga khungnang ama urakhi masi punamak aina lekai ki amaiba aduda tamki aigi wa adu tarabagi tungda amaibana asumna hairaki migi posem zawre hairaki aduna hayeng lai amuktang khoiramsi hairaki aduga lekai gi amaiba aduda ipuna dakhina khara tawduna wari watai khara sanarami adugi matung lekai gi amaiba adwa satkhri aduga ngehak leraba tungda aigi ahallamanna imanaba ama kauki imanaba ado yoroklaba tungda aina imanaba aduda kauduna kapki aduga asumna hai aina waraba kansida nangna aigi inakta lakpase ai yamna harawe haiki imanabana aibu thimjinbirakhi ngehak leraga imanaba aduga aiga ahing ado lipminnari nongalaga imanaba ado magi yumdagi korakhi aduga mahag satlage hairamduna adumak chatkhri matamdi asum hokhibana ngarang amaibana lai khoramsi hairamba matam ado yoksilakli lekai amaiba adu laklaga lai ado khoiramki adugi matungdagidi ai karisu tawduna lairi aduga ngasai but aduna lakane hairamba adusu adumak lakhidri laktabasu orasanu masini aingonda thokiba asengbo wari mayambu aroibada amukka hanna khurumjari